Akashbani Imphal Marangthi Ibehaibi Pau Pajari Ahanbada Maruoiba Pau Indian Space Research Organization ISROna Lakliba Ningtam Numit August 15 da Earth Observation Satellite Orbit da Thamlagani Leibak asida Science Technology amasung Innovation gi lamda pungning thogatpoina Rashtriya Vigyan Puraskar piragani haina sarkarna laukthokre Med Department hairi Leibak asigi mafam punamakta lakliba chayol asida paraptagi namayai oirapa changda nong chugani amasung Bangladesh ki maraki oiba sarkar ngasi semlagani Professor Muhammad Yunus na luchingadaba maraki oiba sarkar asi ngasi numidang wasak lawgani Indian Space Research Organization ISROna lakliba ningtam numit August 15 da Earth Observation Satellite Orbit da thamlagani August 15 gi ayuk pung 4:13 chatpa matamda Sriharikota dagi Small Satellite Launch Vehicle sizinaduna satellite asima gi orbit da thamgani amrom da lebak asida Science Technology amasung Innovation gi lamda pungning thogat poina Rashtriya Vigyan Puraskar piragani haina sarkarna laukthokre ISRO gi Chandrayaan 3 team da Vigyan Team Award Indian Institute of Science की हानगी डायरेक्टर प्रोफेसर जी पद्मनाभ हंदा बायोलॉजिकल साइंस की विज्ञान रत्न अवार्ड पीरगनी हौजिक चतरी बतारा निथोय सुबह मणिपुर विधानसभा के तरुक सुबह मिफम की तरेट नि सुबह निमित्ता तोंगान तोंगान विभाग निपाल की डिमांड्स फॉर ग्रांट्स की मतंग दा खनगदौरी विभाग सिंह अदुदी पुलिस विजिलेंस एंड एंटी करप्शन डिपार्टमेंट फायर प्रोटेक्शन एंड कंट्रोल जेल Home Guard, Rehabilitation, Minor Irrigation, Amadi Relief and Disaster Management ni. Ngasi ayuk pung 13 taba matamdagi hawkiba ayuk ki session da MLA Thokchom Location na Home Department ki matang da home so paiba Mukhyamantri Nongthombam Biren da wahang hanggadawri. MLA Kaisa Megachandana PhD Mantri da Public Health Engineering ki matang da wahang kaya hanggadawri. Aduga Sheikh Nur Hassana RDNPR Mantri da wahang kaya pukhatkadawri. National Highway Contractor Imphal Jiribam Lambi ki Tupul Amadi Namdwan Chang Village ki Lona Bada Chingning Khaibadagi Lambi asida Sathok Chachin Yadre Lambi asida Sathok Chachin Yanabagi Damag Hauji Road Construction Company na Semjin Bagi Thabak Sathari Amorom da National Highway Sam Contractor e ki Kakching Lamkhai dagi Wagai Lamkhai Phawagi Lambi asi aduki matik phattabana miyam da saun akaiba pire Marak asida Nongju tha oibana Lambi asi ising thamjilakli hairi Bharatiya Janata Party OBC Morcha Manipur Pradesh na sinduna laklibo August 3 Patriot Day Tauranga Mari Lainana Class 8 tagi 10 Phawat Tamliba Mahiroi Singi Oiba Leibak Ningbagi Saireng Sangtamnaba si Nitai Paso Thekta Leiba BJP Headquarters ta Pangthokani Rashtrapati Draupadi Murmun Hairi Leibak ama semgatpa amadi khunai amagi awanba purakpa haibasida sikshan achoba thodang loribani wafam asi New Zealand gi Wellington da pangthokiba International Education Conference da wa ngangbada phongdokhibani Rashtrapati Draupadi Murmu numit nini ge khongchata New Zealand da leiri amarom da Uparashtrapati Jagdip Dhankar hayeng Jodhpur da pangthokadaba Judicial Officer singi State Level Conference da saruk yagani tungda Rajasthan High Court ki Platinum Jubilee Celebration da su wangangani tabi riba pawase akasbani Imphal dagini Indian Meteorological Department hairi Leibak asigi mafam punamakta lakliba chayol asida paraptagina mayai oidapa sangda nong chugani Himachal Pradesh Uttarakhand Rajasthan Uttar Pradesh Punjab Haryana Chandigarh amasung Jammu Kashmir dana lakliba thangcha numit phawa akanba nong chugani hairi Karnataka ki samudra khongbanda nong kanna chugani Jharkhand Orissa ki awang thangba saruk Chhattisgarh mafung kharada akanba nong leinukche chitkani hairi Amoronda Met Department Imphal Center na hai ngasi ayuk pung 9 makai phawbada Tamenglongda millimeter 15.3 Bisnupurda millimeter 5.3 Senapati da Humphu Churchampurda 12.9 Kamjongda 8 Saikolda 3.5 Chandel da cubic millimeter 19.5 Mga yongna nong chuki ukulda millimeter kulumdoi dasmik ama thawalda millimeter mga dasmik nipan amasung sandel da millimeter tara mga dasmik ahungi sangda nong chuki Bangladesh ki maraki oiba sarkar ngasi semlagani Nobel Prize phangkhraba Professor Muhammad Yunus na lusinggadaba maraki oiba sarkar asi ngasi nimidang wasak lawgani
Wafam asi Army Chief General Walker Uz Zamana Paumi singa unaba amada phongdokhibani mak na makatan hairiba sarkar asida miyoi kyam yawgani haibadudi haujik phawi oina khangba ngamdri adumoina mak ngasi numidang miyoi 15 di advisor oina maraki sarkar gi wasak lauragani Masida ama natraga ani gumba hapsilakpa yari wasak laugadoriba Dr. Yunus Lebak asida numit yungba matungda yauraba yai Amaromda Bangladesh ki haujik oiriba phibam asi numit mari nirom asida phagalakani haibagi thajabale hainasu General Walker na phongdokre loinana haukiba numit kharani asida chathakhiba pamdaba thautok thoanbada chenaba miyoi singlemna tharoi amadi makhoigi mathakta aingi oiba thabak lokalkani hainasu mahakna makha takhi Marak asida Inter Services Public Relations Directorate na thokpa cherol amada hai lebak adugi miyamna hingsa amadi makoida ki halakpa leirabadi manak nakpa army camp ta pau phangna naba Bangladesh army na phongdokre Bangladesh army lanmi singna miyam gi punsi lanthum amadi sarkar gi marui pa mafam singak na bagidama mikup naum singna leiri Raja Mabal da pangthokadaba Raja Sabha gi sitarani thogi by election gi matam Election Commission of India na lakthokre lakliba September gi tang 3 da mikhal asi pangthokani Haryana Vidhan Sabha gi mikhal gi mangwaina na Election Commission of India na lakliba tang 12 amadi 13 da hakthengna na satuna yengsilagani hairi Haryana gi Chief Medical Officer Pankaj Agarwal na han bagi tangkat ki oina EVM machine check tongna bagi dama Bharat Electronics Limited ki engineering da khosinakre Tripura da leba India amadi Bangladesh ki lonaba kilometer 7.93 sangwa ngakhui paringda security ki section thawrang lokhatnaba Border Security Force BSF ki Director General Daljit Singh Chaudhary na yangsinkre ngarang Tripura gi khongchata mahana Agartala da leba Salbagan da leba BSF ki headquarter da makok thongbo officer singa unaduna section thawrangi matang da wari sanakhi Reserve Bank of India ki Governor Sachikanta Das na ngasi by monthly monetary policy lakthoklagani RBI gi monetary policy committee suba by monthly policy mifam asi haukiba leba popat nimitagi haukibani Apex Bank asina haukiba lising ani kulumdoi February dagi hauduna policy review da bank asigi repo rate hongdana thangki Mamangi Tokyo Olympics da javelin masana da gold medal phangkraba Neeraj Chopra ngasi numidang sanaragani amrom da nupagi hockey team na chendengi takaman gi damang Spain ga sanaragani Tokyo Olympic Games ki lupagi takaman phangkhrabi saikho Mirabai Janu ngarang Paris Olympics da sanakiba weightlifting gi masana da mari suba position taran takaman loba ngangkhire Medal telida Americana sanagi kuntaret lupagi kuntra manga masung chendengi kuntani thoi punna takaman markudra mari phangduna khwaidagi makokta leiri China na sanagi kun manga lupagi kulumdoi amachung chendengi 13 punna takaman humpu manga phangduna ani suba maphamda leiri Australia na sanagi 19 lupagi 13 amachung chendengi 13 punna takaman 19 phangduna subada leiri Bharat na chendengi phangduna humpu 8 subada leiri aroibada maruiba pau amo Indian Space Research Organization ISRO na lakliba ningtam numit August 15 da Earth Observation Satellite Orbit ta thamlagani laibak asida Science Technology amasung Innovation gi lamda punging thogat poina Rashtriya Vigyan Puruskar piragani haina sarkarna lakthokre Med Department hairi laibak asigi mafam punamakta lakliba sayol asida paraptagi na mai oidapa sangda nong chugani amasung Bangladesh ki marki oiba sarkar ngasi semlagani Professor Muhammad Yunus na lusingadaba marki oiba sarkar asi numidang wasak lawgani pauloi jare